Kom Yunan Manipur kumgi Ayaba YAODANA KANAGUMBA PHURUP AMATTANA MAKHOIGI letter headta kumgi MAMING PANBA YAROI HAINA Union ASIGI Vice President MANGTE komna appeal TOURAKLI hiram asigi matangda ngasi July lenda leiba Federation of Haumigi Office ta pangthokpa paugi mifam amada wafam asi phongdokladuna MANGTE komna hai hauzik thokliba irang asiga mari leidana haukiba tangkuni thoida Zomi Council Steering Committee na India gi Prime Minister da Memorandum ama Pishinkhi Memorandum Aduda Kom Yunan Manipur gi ming hapchilamba asita sengna laibak thibani madu kumgi Ayaba lauraga hapkhiba nate matung tarakpadadi kanagumba lup amatana makhoigi letter hetta kumgi Ayaba YAODANA ming hapsin bagi thabak asi tawbiganu loinana aranba wafam sandokpagi thabak asisu makhatana tawdabana fagani haiki kom phurupti masagi yek salai lezaba yellow phurup amani maramaduna kom di kom oina adumak laigani hauziki luraba tanpham asida Federation of Haumiga khusamnaduna Manipur kandaba yade habigi pandamda thabak tawminari haina MANGTE komna makhatana phongdorakhe Yau Council Committee na thola iba chirol sigi matung inna akoi makhada sang iriba makhada moigi letter hitchida kom junior haiduna makhada izari masi tasengnamak sigi potsi kom junior gi Ayaba kari amatsu Yaode aduna matungdasu Ayaba YAODANA Zomi Council na atopa organization singna makhoi gi letter hita happy dana basu ningsingjari akhoi komdi komda leijagani maramdi akhoi komdi yek salai leiba indigenous people amani aduna akhoi hojujuksu akhoi Federation of Haumiga satminaraga akhoi gi hojujuk leiriba yek salai sibu akhoi Manipur bu kandaba yade haibigi wakhalonda hingjariba adugumba akhoi kom union ni paugi mifamadu saruk yakhiba Federation of Haumigi General Secretary Y Syam Kumana hai komdi komwaina adumak leijage haiba kumgi firep asi Federation of Haumi na sumapung phana saugatkani kumgi Ayaba YAODANA Zomi Council Steering Committee na Prime Minister Narendra Modi da Pishinkhiba Memorandum aduda kumgi maming hapchilamba asi condemn tawi apikpa phurup singbu yosinabagi Taurang Tourakli as the Federation Asina Su Chap Chana Tenagani, Hauzik Tourakli Ba Irang Asiga Marilena, Zomi Council na Arambu Wapam, Sandokli Ba Asida Kom Purupu, Miam the Lan, Ubiganu Haina Mak the Makataki. Hari Basu, Lava Purup Masa sings the Purup as over sings na, Makoina, Yosin Nava Torpamatanda, Federation Homina, Madugi, I Chap Chana Madugi, the Tiranaba, Makhoigi, the Motakoi, Madu Kumpam Chap Chana Lepi, Makoi Puna, Yellow Missing Stick, and Minabigi, Haudangdo, Federation Homigi side, the issue of Ojikoba, Lepini, Adu Lorena, Nasigi, Lady Yellow Migi, sitting now, Manipur, like missing that. I am Namayek Bawa from a machine joking Mamna, High Yellow Miko, sitting out of Minabada Yellow, Punamak, Yaminasi, Madu the Federation Homini, Chana Madugi, the Vita, as a Federation Homigi, Genesis, Demo, and I Miamda, Asima Powdam Zari.